Mongpham tauthoktuna ku hurankhibagi mayokta Central District ban kौkhre hौखिबा जून 15 da lamkang cemetery dagi sakhangdaba miyoi kharana laikhidraba di khamnok lamkang ge haksang hapliba ku huranduna lauthokkhibadagi hौजिक फावबा मफम khangdana leiriba asigi mayokta yaningdaba phongdoktuna amasung lamkang customary bu singnabagi mayokta हौखिबा tang 15 amasung 13 ki ahing nongyaidagi lamkang sip association Sandel na Sandel district ta कौखिबा matam kaktaba banna mahauksagi punsida sauna akaiba pikre ban asina maram oiraga paleldagi more faubagi lambi thingduna kana amata satok sasin tawbai hankhidre lamkang sip association gi expert person Peter lamkang na haikibada hौखिबा me 19 na Sandel district headquarters ki Riverbend Village da di khamnok lamkang asi laikhidabani loinana mahakki asiba haksang adu me 18 da mahakki poknafam lamdam salongda puraklaba matung me 10 gi nungthil pung 1:30 da customary oina ikai khumnaba utlaba matung Salong Village Cemetery da thangnariba khulgi miyoising yauna lailon tinson tawduna aroiba mathau mangam pangthokkhibani thauram adu loiraba matung हौखिबा जून 15 da mahakki loinabi SK somlunna cemetery da chatluba matungdadi khamnok lamkanggi mongpham adu tokhaiduna mahakki asiba haksang adu bohapliba ku adu lairamkhidabani thaudok asigi matangda Salong Village authority gi maikaidagi thangnariba khulsingdasu pau piduna di khamnokki asiba haksang hapliba ku adu koithi thibada phangdabadagi mahakki loinabina June 18 da Tengnopal Police Station da complaint tawkhibani